What's up, people? Johnny here again. I say gari ki batang damok video se nam da bukui re ka dong asi demok gari ki batang dong tok jarake. Yamna interesting wa gada ni si ko tung da lai se khogi thai na yam chana gi ba RX135 ko Yamaha gi RX135 to adu duni adu si RX135 se khogi normal khogi stock RX135 na te ko pura fully modified ni engine ke loina tune da garba gari ni ko adu engine modification to da magi engine chigi power ke loina henkat le ko ado si matang dei fazana hajarake mayam gari modification gum to bo khotpa ichin raw sing le biraga di ko yamna interesting wa gada blog am orja chahi no riba ina amna MTU Manipur gi deida engineering kana toriba ina ni ma gasu unaraga kari kai modify to do hajarake ado video se lo for view ai tam na hajarake. Okay, see, I have it overall looks at the view. Gari se, kogi classic bikes ta, amna two-stroke engine day, amna popular way kiba, kogi India da ko. India da na te, kogi Asian market ta, kogi RX se, amna popular way kiba, yutta amna pamna kiba ko. Sigi bike se, 1990 ka 5 ta launch to giba ne ko. Sigi 1995 ta 2005 pa ma sigi se. Production later me hadu tagi di two-stroke engine se ban dogre ko sigi se two-stroke engine ni ko magi pollution compliance adu da me adu tagi loina garakta da loina ban dogre sigi se RX135 to ko 135 to makal ani leibani for gear mari pan maga manga pan maga adu sigi se gear manga pan du ni ko aduga ina oxina tawri se kagino da yamna modify che padana tawgre hai tare engine che padana tune tawgre adigi magi sigi disc brake ke loina hapjengre ko adigi handlebar adi ma se performance oriented oi bike on thogre sigi se adoi tar su magi masagi look to di dumdi leiri magi keno se ko engine je keno se fuel tank je da masagi 10.5 liter dum oi bni adigi seat ka se da masagi stock lejari sigi keno se exhaust pipe se mo on thogre aduga chassis se masagi stock adum oiri ko adagi si color si masagi original factory paint ne ko aduga engine modification se manung da phasana tawre brake sima pulsar gi brake ne vibray gi brake option re ko disc brake single disc brake option re aduga mai tire sima sintoe adiga tai di amana stock ngakne main di engine dani ko sigi kari sa nimbi carburetor ke loina sintokuni challenger sintokuni aduga RX135 se kogi Manipur yam thongnarami hoina pi ngai da idare ko ko yam sing da ko kaka sing ne yam pamna ba gari ni si RX135 se adu masagi stock ta sigi gari se 14 bhp leibani sagi 132 cc ni ko cc da di 132 cc ni 135 haija bai wani aduga kamai to ge da sigi se 14 bhp oibani ko 14 bhp ai se matam du yamna powerful oi ba haitare 132 cc khaktang da engine picture bigger da 14 bhp go erak baga ja hojik dikari 200 cc da hojik Honda gi gari ga lai 200 cc da keno khakta ne ba 18 bhp khakta ne ba ko aduna si matam ji da yamna keno popular oi gi ba haitare si RX135 se every kogi individual amna ko nupa amna youth amana sigi generation ji da RX135 se dum fazan thorong ni haitare akoi hajik matam da ki Duke kumba KTM gi leiba hajik ano no gari me lei me duaina sisu matam am yam thila popular oi gi ba gari ni apete view all round
ꯑꯗꯨꯒ ꯁꯤꯒꯤ RX135 ꯁꯤꯒꯤ ꯏꯅꯥꯎꯁꯤꯅ ꯂꯣꯏꯅꯃꯛ ꯃꯣꯗꯤꯐꯥꯏ ꯂꯣꯏꯅ ꯇꯧꯕꯅꯤ ꯃꯥ ꯃꯁꯥꯃꯛꯀꯤ ꯒꯥꯔꯤꯅꯤꯀꯣ ꯂꯣꯏꯅꯃꯛ ꯃꯣꯗꯤꯐꯥꯏ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯗꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯀꯔꯤ ꯇ꯭ꯌꯨꯟ ꯇꯧꯏ ꯈꯣꯠꯂꯤ ꯀꯩꯀꯩ ꯃꯣꯗꯤꯐꯥꯏ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯉꯣꯟꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ ꯁꯤꯁꯦ ꯏꯟꯖꯤꯟꯁꯤ ꯀꯩꯅꯣ 2004ꯒꯤ RX135 5 ꯁ꯭ꯄꯤꯗꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ꯁ꯭ꯇꯣꯛꯇꯗꯤ 14 bhpꯅꯤ ꯐꯪꯉꯤꯁꯦ ꯑꯗꯣ ꯁꯤ ꯂꯥꯛꯇꯣꯏꯁꯦ ꯏꯟꯖꯤꯟꯁꯦ ꯂꯣꯏ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯁ꯭ꯇꯣꯛ ꯂꯥꯛꯇꯣꯏ ꯇꯦꯡꯀꯤꯅꯦ ꯑꯗꯨꯗꯒꯤ ꯇꯥꯌꯔ ꯔꯤꯝ ꯁꯥꯏꯖꯅꯦ ꯆꯥꯁꯤꯁꯀ ꯒꯤꯌꯥꯔ ꯕꯣꯛꯁ ꯑꯗꯨꯗꯒꯤ ꯁꯤꯠꯀꯨꯝꯕ ꯈꯔꯇ ꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯦꯗꯂꯥꯏꯠꯀꯨꯝꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯣꯗꯤꯐꯥꯏ ꯇꯧꯔꯀꯥꯟꯗ ꯄꯋꯥꯔꯗꯤ ꯀꯌꯥꯝ ꯍꯦꯟꯒꯠꯂꯦ ꯄꯋꯥꯔꯁꯦ ꯑꯩꯅ ꯁꯨꯝ ꯗꯥꯏꯔꯦꯛ ꯗꯥꯏꯅꯣ ꯂꯩꯇꯕꯅꯤꯅ ꯗꯥꯏꯔꯦꯛꯇꯤ ꯍꯥꯏ ꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯔ ꯍꯣꯠꯄꯗ ꯑꯩ ꯅꯍꯥꯟ ꯐꯪꯕꯗꯣ ꯀꯩꯅꯣꯃꯨꯛꯇꯤ ꯐꯪꯉꯤ 20ꯒ 3 ꯃꯌꯥꯃꯨꯛꯇꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯕ 10,000 RPMꯗ 10,000 RPMꯁꯦ ꯋꯥꯡꯕꯅꯤꯅꯦ ꯁ꯭ꯇꯣꯛ CDI ꯄꯨꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯑꯩ ꯁ꯭ꯇꯤꯀꯔꯁꯤꯗ ꯌꯥꯎꯕ ꯁꯨꯝ ꯅꯥꯀꯟ NMW ꯔꯦꯁꯤꯡ CDIꯁꯦ NMW ꯁꯤ ꯃꯣꯏ ꯔꯦꯁꯤꯡ ꯄꯥꯔꯠ ꯁꯥꯕꯅꯦꯕ ꯃꯣꯏꯗꯤ ꯂꯧꯊꯣꯛꯑꯒ CDIꯁꯨ ꯔꯦꯁꯤꯡ CDI ꯍꯥꯞꯆꯤꯟꯈ꯭ꯔꯦꯕ ꯂꯣꯛꯁꯦ ꯃꯣꯏꯗꯤ 14,000 ꯃꯌꯥꯃꯨꯛ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯂꯣꯛ ꯀꯥꯏꯕꯅꯤ ꯑꯗꯩ ꯁꯦꯝꯕꯁꯦ ꯂꯣꯏ ꯁꯦꯝꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛꯁꯤꯁꯨ ꯄꯣꯔꯠ ꯇꯧꯕꯅꯦꯕꯀꯣ ꯁ꯭ꯇꯦꯖ 2 ꯄꯣꯔꯇꯤꯡꯅꯦꯕ ꯁ꯭ꯇꯦꯖ 2ꯁꯦ ꯈꯤꯇꯪꯗꯤ ꯍꯦꯟꯒꯠꯂꯅꯤ ꯁ꯭ꯇꯦꯖ 2 ꯂꯥꯛꯄ ꯀꯥꯟꯗ RX King ꯁ꯭ꯄꯦꯛ ꯂꯥꯛꯀꯅꯦꯕ ꯊꯥꯏꯂꯦꯟꯒꯤꯗꯣ RX King ꯂꯥꯛꯏꯁꯦ ꯃꯣꯏ 18 bhp ꯂꯩꯌꯦꯕ 9,000 RPMꯗ ꯑꯗ ꯑꯗꯨ ꯁꯦꯝꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤꯗ ꯄꯣꯔꯠ ꯃꯦꯞꯅꯦ ꯁꯤ ꯌꯥꯎꯔꯤꯁꯦ ꯂꯣꯏ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯍꯥꯏꯗꯤ ꯄꯣꯔꯠ ꯃꯦꯞꯁꯤ ꯂꯣꯏ ꯁꯤꯒꯤ ꯗꯥꯏꯃꯦꯟꯁꯟ ꯃꯥꯏ ꯍꯥꯏꯠ ꯄꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯑꯦꯛꯖꯣꯁ ꯄꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯁꯤꯗ ꯌꯦꯡꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩ ꯎꯠꯂꯛꯀꯦ ꯀꯥꯜꯀꯨꯂꯦꯁꯟ ꯌꯥꯎꯕꯅꯦ ꯁꯤꯗ ꯄꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯅꯦꯕ ꯁꯤꯅ ꯑꯦꯛꯖꯣꯁ ꯄꯣꯔꯠꯁꯦ 189 ꯃꯌꯥ ꯂꯩꯔꯦꯗꯣ ꯑꯗꯣ 189 ꯗꯤꯒ꯭ꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣꯗꯩ ꯈꯔ ꯍꯦꯜꯂꯦ ꯀꯤꯡꯗꯩ ꯈꯤꯇꯪ ꯍꯦꯜꯂꯦꯕ ꯇ꯭ꯔꯥꯟꯁꯐꯔꯁꯨ ꯍꯦꯟꯀꯠꯂꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯗ ꯗꯥꯏꯔꯦꯛ ꯑꯁꯦꯡ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯩꯅꯣꯅꯤ 2 ꯁ꯭ꯇ꯭ꯔꯣꯛꯁꯦ ꯀꯩꯅꯣ ꯃꯣꯗꯔꯟ 2 ꯁ꯭ꯇ꯭ꯔꯣꯛꯇꯤ ꯄꯜꯁ ꯖꯦꯠꯀꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯤ ꯁꯤ RXꯇꯗꯤ ꯆꯦꯝꯕꯔ ꯌꯥꯎꯔꯛꯇꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯄꯋꯥꯔ ꯆꯦꯝꯕꯔ ꯌꯥꯎꯔꯛꯇꯦꯕ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯁ꯭ꯇꯣꯛ ꯀ꯭ꯔꯣꯝ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯗꯣ ꯍꯣꯏ ꯁꯤꯗꯗꯤ ꯁꯤ ꯁ꯭ꯇꯣꯛꯁꯤꯗꯕꯨꯗꯤ ꯀ꯭ꯔꯣꯝ ꯂꯥꯛꯇ꯭ꯔꯦ ꯀꯦꯠ ꯁꯥꯏꯂꯦꯟꯁꯔ ꯑꯣꯏꯅ ꯂꯥꯛꯑꯦ 5 ꯁ꯭ꯄꯤꯗꯀ 4 ꯁ꯭ꯄꯤꯗꯀꯁꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯗꯤꯐꯥꯏ ꯇꯧꯗꯣꯏꯔꯦ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯊꯥꯗꯈ꯭ꯔꯦ ꯄꯩꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯥꯎꯔꯥꯛꯄ ꯀꯌꯥꯃꯨꯛ ꯆꯪꯉꯦ ꯆꯥꯎꯔꯥꯛꯄꯁꯦ ꯊꯥꯖꯒꯗ꯭ꯔꯥ ꯁꯤ ꯒꯥꯔꯤꯁꯦ ꯑꯩꯅꯅꯦ 30ꯗ ꯂꯧꯔꯛꯄꯅꯦꯕ 30ꯗ ꯂꯧꯔꯛꯄꯁꯦ ꯑꯍꯟ ꯑꯃꯗꯣ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯩꯅ 5 ꯁ꯭ꯄꯤꯗꯁꯦ ꯀꯜꯂꯦ ꯊꯤꯌꯨ ꯍꯥꯏꯕ ꯃꯥꯅ ꯊꯤꯔ ꯊꯧꯖꯒꯦ ꯇꯧꯔꯒ ꯃꯉꯣꯟꯗ ꯆꯥꯂꯨ ꯇꯧꯕꯤꯔꯛꯄꯖꯥꯠꯅꯤ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ ꯕ꯭ꯂꯣꯛꯁꯦ 4 ꯁ꯭ꯄꯤꯗꯀꯤ ꯄꯥꯟꯕꯤꯔꯝꯃꯦ ꯍꯦꯠꯁꯤꯅ ꯕ꯭ꯂꯣꯛꯇꯤ 5 ꯁ꯭ꯄꯤꯗ ꯄꯥꯜꯂꯦ ꯕ꯭ꯂꯣꯛ ꯍꯦꯠꯅ 4 ꯁ꯭ꯄꯤꯗꯀꯤ ꯄꯥꯟꯕ ꯑꯗꯩ ꯀꯥꯔꯕꯨꯔꯦꯇꯔꯁꯨ ꯃꯈꯥ ꯀꯥꯏꯔ ꯌꯨ ꯂꯩꯔꯝꯃꯦ ꯁꯥꯏꯂꯦꯟꯁꯔꯅ ꯁ꯭ꯄ꯭ꯂꯦꯟꯗꯔꯒꯤ ꯄꯥꯜꯂꯝꯃꯦꯕ ꯍꯣꯏ ꯌꯥꯝ ꯆꯦꯟꯗ꯭ꯔꯦ ꯒꯥꯔꯤꯗꯣ ꯑꯗꯣ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯦꯀꯥꯅꯤꯛ ꯀꯥꯡꯕꯨꯅꯗꯤ ꯄꯪꯍꯥꯏ ꯍꯥꯏꯅꯦꯕ ꯍꯦꯠꯁꯦ 4 ꯁ꯭ꯄꯤꯗꯀꯤ ꯆꯥꯅꯩ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯇꯁꯦꯡꯅ ꯆꯥꯟꯅꯗꯦꯕ ꯍꯥꯏꯗꯤ 5 ꯁ꯭ꯄꯤꯗꯀ 4 ꯁ꯭ꯄꯤꯗꯀꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯄꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯈꯦꯠꯅꯩꯌꯦꯕ ꯉꯁꯥꯏꯅ ꯎꯠꯆꯕꯗꯣ ꯁꯤꯁꯦ ꯄꯣꯔꯠ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯈꯦꯠꯅꯕꯅꯤꯅ ꯃꯥꯒꯤ ꯍꯣꯔꯦꯟ ꯀꯝꯕꯁꯟ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯦꯠꯀꯤ ꯀꯨꯊꯕ ꯑꯃ ꯌꯥꯎꯋꯦꯕ ꯀꯝꯕꯁꯟ ꯆꯦꯝꯕꯔ ꯃꯥꯒꯤ ꯚꯣꯂꯨꯝꯗꯣ ꯈꯦꯠꯅꯩꯌꯦꯕ ꯑꯗꯨꯅ ꯀꯝꯄ꯭ꯔꯦꯁꯟ ꯔꯦꯁꯤꯌꯣ ꯈꯦꯠꯅꯔꯛꯄꯗꯣꯍꯣꯔꯦꯟ ꯄꯋꯥꯔ ꯆꯦꯟꯅꯔꯛꯀꯅꯦꯕ ꯄꯤꯛꯑꯞ ꯍꯟꯅꯤ ꯑꯝ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯩ ꯁꯦꯝꯃꯛꯄꯗꯩ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯆꯪꯕꯁꯦ ꯆꯦꯝꯕꯔꯗ ꯑꯩ ꯁꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨ ꯃꯆꯥ ꯃꯣꯏ ꯇ꯭ꯌꯨꯅꯔ ꯀ꯭ꯔꯥꯐꯠꯁꯅ ꯂꯩꯕꯅꯦꯕꯀꯣ ꯀꯩꯅꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯣꯏꯗꯒꯤ ꯑꯩꯅ ꯏꯟꯖꯤꯟꯁꯦ ꯍꯪꯉꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯄꯋꯥꯔꯗꯤ ꯍꯥꯏꯈ꯭ꯔꯦꯕ ꯀꯔꯤ ꯄꯋꯥꯔꯁꯦ ꯑꯩ ꯁ꯭ꯇꯦꯖ 2 ꯌꯧꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯦꯝꯕꯔ ꯑꯃ ꯄꯥꯝꯃꯦ ꯃꯣꯏꯅ ꯁꯤ ꯁ꯭ꯇꯦꯖ 3 ꯆꯦꯝꯕꯔꯅꯦꯕꯀꯣ ꯁ꯭ꯇꯦꯖ 3 ꯆꯦꯝꯕꯔ ꯍꯥꯏꯁꯦ ꯑꯩ ꯄꯋꯥꯔꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯔꯤꯕ ꯑꯃꯨꯛꯀ ꯕ꯭ꯂꯣꯛꯁꯦ ꯑꯗꯨ ꯍꯦꯟꯀꯠꯂꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯆꯥꯟꯅꯈꯤꯅꯦꯕ ꯑꯗꯨꯗꯩ ꯍꯦꯟꯒꯠꯈ꯭ꯔꯗꯤ ꯗ꯭ꯔꯦꯛ ꯁ꯭ꯄꯦꯛ ꯂꯥꯛꯑꯅꯤ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯧꯗꯠꯅꯕꯗꯣ ꯄꯥꯛꯊꯔꯒ ꯃꯣꯏ ꯀꯥꯡꯕꯨꯒꯤ ꯇꯥꯏꯞ ꯂꯥꯛꯑꯅꯤ ꯑꯗꯨꯗꯩ ꯂꯧꯍꯧꯕꯅꯦ ꯑꯗꯨꯗꯩ ꯁꯤꯁꯦ ꯑꯩꯅ ꯄꯨꯔꯥ ꯃꯣꯏ ꯀ꯭ꯔꯣꯝꯁꯨ ꯂꯩꯀꯣ ꯁꯤ ꯀ꯭ꯔꯣꯝ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯔꯪ ꯊꯥꯕꯅꯤ 3,000 ꯃꯌꯥꯅꯦ ꯑꯗꯩ ꯁꯦꯝꯇꯣꯛꯏ ꯂꯣꯏ ꯁꯦꯝꯇꯣꯛꯑꯦ ꯔꯤꯠ ꯕꯦꯜ ꯁꯦꯝꯃꯦꯀꯣ ꯔꯤꯠ ꯕꯦꯜꯁꯦ ꯁ꯭ꯇꯦꯖ 2 ꯐꯥꯏꯕꯔ ꯔꯤꯠꯅꯦꯕ NMW ꯔꯦꯁꯤꯡꯒꯤ ꯃꯣꯏꯒꯤ ꯑꯗꯒꯤ ꯀꯥꯔꯕꯨꯔꯦꯇꯔꯁꯤꯁꯨ 28 mm ꯑꯣꯏꯗꯣꯏꯅꯦ ꯀꯩꯅꯣꯒꯤ RD ꯁꯥꯏꯖ ꯂꯥꯛꯇꯣꯏꯕ RD 350ꯗꯣ ꯑꯗꯣ ꯀꯥꯔꯕꯨꯔꯦꯇꯔꯁꯤꯅ ꯑꯃꯨꯛ ꯀꯥꯔꯟ ꯊꯥꯏꯁꯤꯅ ꯄꯨꯔꯥ ꯀꯩꯅꯣ ꯅꯠꯇꯦ ꯔꯥꯎꯟ ꯁ꯭ꯂꯥꯏꯠ ꯅꯠꯇ꯭ꯔꯦ PWKꯅ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯑꯍꯨꯝ ꯂꯩꯌꯦꯕꯀꯣ ꯔꯥꯎꯟ ꯁ꯭ꯂꯥꯏꯠꯅꯦ ꯑꯗꯒꯤ ꯍꯥꯟꯅ ꯐ꯭ꯂꯦꯠ ꯁ꯭ꯂꯥꯏꯠ ꯑꯃ ꯑꯗꯨꯒ PWKꯅ D ꯁ꯭ꯂꯥꯏꯠ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯌꯦꯕ Dꯅꯦꯕ ꯁꯤ ꯄꯥꯜꯂꯤꯁꯦ D ꯁ꯭ꯂꯥꯏꯠꯅ ꯍꯥꯞꯄꯦ ꯑꯗꯨꯗꯒꯤ ꯕ꯭ꯂꯣꯛꯇꯤ ꯄꯨꯔꯥ ꯄꯣꯔꯠ ꯇꯧꯈ꯭ꯔꯦꯀꯣ ꯁ꯭ꯇꯦꯖ 2 ꯄꯣꯔꯠꯅꯦ ꯁ꯭ꯇꯦꯖ 2 ꯄꯣꯔꯠꯁꯦ RX King ꯑꯩꯅ ꯍꯥꯏꯕꯗꯣ 18 bhpꯗꯣ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯅꯤ ꯈꯤꯇꯪꯕꯨ ꯍꯦꯟꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯁ꯭ꯇꯣꯛꯇ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯆꯦꯝꯕꯔ ꯑꯃꯨꯛ ꯄꯥꯜꯂꯛꯄꯒꯤꯀꯣ ꯑꯗꯒꯤ ꯍꯦꯠꯁꯨ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯀ ꯃꯦꯆꯤꯟꯅ ꯂꯦꯠ ꯃꯦꯆꯤꯟ ꯇꯧꯔ ꯆꯥꯍꯟꯈ꯭ꯔꯦꯕ ꯁꯦꯝꯗꯣꯛꯄꯅꯦ ꯁꯦꯝꯃꯦ ꯑꯗꯣ ꯂꯦꯠ ꯑꯩꯅ ꯄꯥꯏꯗꯕ ꯑꯝꯇꯪ ꯌꯥꯎꯋꯦ ꯂꯦꯠ ꯂꯩꯇꯕꯅꯤꯅꯅꯦ ꯍꯦꯠꯀꯤꯁꯦ ꯑꯩꯅ ꯗꯥꯏꯃꯤꯇꯔ ꯑꯣꯜꯂꯦꯗꯅ ꯑꯗꯨꯒ ꯈꯨꯌꯥꯊꯣꯡꯒꯤ ꯑꯃ ꯏꯕꯣꯜ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦ ꯑꯃ ꯂꯦꯠ ꯃꯦꯆꯤꯟ ꯑꯃ ꯂꯩꯕꯅꯦ
ꯀꯀꯥ ꯇꯧꯔꯒ ꯑꯩꯅ ꯑꯝꯇ ꯆꯥꯕꯤꯌꯣ ꯅꯥꯞꯇꯤ ꯌꯦꯡꯉꯒ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯤꯅ ꯁꯦꯝꯕꯤꯌꯣ ꯁꯨꯃꯥꯏꯅ ꯇ꯭ꯌꯨꯟ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯗꯤ ꯅꯪ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ? ꯇꯧꯕꯨꯗꯤ ꯇꯧꯋꯦ ꯑꯗ ꯑꯩꯅ ꯈꯨꯠꯂꯥꯏ ꯌꯥꯎꯔꯤꯕꯀꯣ ꯄꯨꯕꯨꯗꯤ ꯄꯨꯔꯛꯄꯅꯦ ꯑꯩꯅ ꯌꯥꯎ ꯇꯧꯕ ꯍꯥꯏꯁꯦ ꯀꯅꯥꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯂꯥꯛꯇꯦ ꯏꯃꯥꯟꯅꯕ ꯍꯣꯏ ꯑꯩꯈꯣꯏ 2 stroke ꯒ꯭ꯔꯨꯞ ꯂꯩꯌꯦꯕ ꯍꯟꯗꯛ ꯁꯦꯝꯕꯅꯦ ꯀꯨꯏꯗ꯭ꯔꯤꯀꯣ ꯑꯗꯣ ꯍꯣꯏ ꯏꯃꯥꯟꯅꯕ ꯃꯣꯏ 2-3 ꯁꯦꯝꯁꯤꯗꯤ ꯍꯥꯏꯅꯔꯦ ꯑꯗꯣ 2 strokeꯁꯦ ꯃꯤꯅ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯈꯪꯉꯝꯗꯦꯗ ꯀ꯭ꯂꯥꯁ 12 ꯂꯣꯏꯔ ꯊꯧꯔꯛꯑꯦꯕ ꯌꯥꯃꯥꯁꯦ ꯃꯌꯥꯡ ꯃꯆꯥꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯟ ꯊꯧꯋꯦꯕ ꯀꯔꯤꯅꯣ ꯒꯥꯔꯤ ꯌꯥꯡꯉꯤꯁꯦ ꯇꯧꯔꯁꯨ ꯀꯣꯟ ꯊꯤꯔꯛꯄ ꯀꯥꯟꯗ ꯀꯣꯟ ꯈꯪꯉꯛꯄꯩꯗ ꯍꯥꯏꯗꯤ ꯑꯗꯣ ꯅꯪ ꯍꯧꯖꯤꯛꯁꯦ ꯑꯦꯖꯨꯀꯦꯁꯟꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯔꯤꯕ? ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯝꯃꯦ 12 ꯂꯣꯏꯔꯒ ꯆꯍꯤꯕꯨꯗꯤ ꯈꯔ ꯃꯥꯡꯉꯦꯀꯣ 12 ꯂꯣꯏꯔꯒ ꯗꯤꯄ꯭ꯂꯣꯃꯥ ꯆꯪꯉꯦꯕ ꯇꯒꯦꯜꯗ electrical ꯇꯝꯃꯦ 3 years ꯇꯝꯃꯦ ꯑꯗꯨꯒ ꯂꯣꯏꯔ ꯂꯦꯇꯔꯦꯜ ꯑꯃꯨꯛ ꯆꯪꯕꯅꯦ MTUꯗ 3rd semester. ꯑꯗꯣ ꯃꯌꯥꯝ ꯅꯪꯒꯤ ꯃꯤꯡ ꯑꯝꯇꯒ ꯍꯥꯏꯔꯝꯃꯣ. Johnson ꯖꯣꯟꯁꯟ ꯀꯥꯏꯗꯒꯤ? ꯂꯥꯏꯐꯝ ꯈꯨꯅꯧ ꯃꯅꯤꯡ ꯂꯩꯀꯥꯏ ꯗꯣꯃꯣꯁꯀꯣ ꯂꯩꯕꯗꯣ. ꯑꯗꯣ ꯖꯣꯟꯁꯟꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯌꯥꯝ ꯅꯧꯔꯤꯕ ꯏꯅꯥꯎꯅꯤꯀꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯤ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯂꯣꯏꯅ ꯇ꯭ꯌꯨꯟ ꯇꯧꯖꯕꯅꯤ ꯑꯗ 2 strokeꯀꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯂꯩ ꯑꯩꯁꯨ ꯊꯦꯡꯅꯖꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤꯁꯤꯗ ꯍꯧꯖꯤꯛꯁꯦ 2 strokeꯀꯤ ꯏꯟꯖꯤꯟ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯊꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ R135 ꯑꯗꯒꯤ RD350ꯁꯨ ꯃꯌꯥꯝ ꯊꯧꯕ ꯃꯥꯜꯂꯦꯀꯣ. RD ꯌꯥꯎꯋꯦ ꯑꯍꯟ RD ꯊꯧꯕ ꯑꯍꯟ ꯌꯥꯎꯋꯦ. ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯉꯁꯤ ꯃꯦꯟ ꯑꯣꯏꯅ ꯅꯝꯖꯔꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯖꯣꯟꯁꯟꯕꯨ ꯑꯦꯟꯀꯔꯦꯖ ꯇꯧꯖꯕ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯣꯏꯅꯀꯣ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯆꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯒꯤ RD135 ꯍꯥꯏꯁꯤ ꯌꯥꯝꯅ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯂꯩꯒꯦꯁꯨ ꯀꯌꯥ ꯐꯪꯉꯔꯣই ꯁꯤꯒꯤ 5 speed ꯑꯣꯏꯕ 135cc ꯀꯣ 4 speedꯇꯗꯤ ꯑꯗꯨم ꯐꯪꯉꯤ 5 speedꯇꯗꯤ ꯈꯤꯇꯪ ꯔꯦꯌꯔ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯤꯛ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯀꯟꯅ ꯊꯝꯅꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯏꯅꯥꯎ ꯖꯣꯟꯁꯟꯅꯁꯨ ꯀꯟꯅ ꯃꯣꯗꯤ ꯇꯧ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯖꯔꯤꯁꯦ ꯁꯤꯗꯩꯗꯀꯣ ꯑꯗꯨꯅ ꯂꯩꯒꯦꯁꯨ ꯐꯪꯉꯔꯣꯏ ꯄꯥꯛꯅ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯅ ꯁꯤ ꯒꯥꯔꯤꯁꯦ ꯚꯤꯟꯇꯦꯖ ꯀ꯭ꯂꯥꯁꯤꯛ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯈꯪꯅꯍꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯁꯤ ꯒꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯗ ꯁꯤꯒꯤ RX135ꯁꯤ ꯀꯔꯤ ꯒꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯣꯏꯕ 2 strokeꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯣꯏꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯃꯦꯟ ꯑꯣꯏꯅ ꯎꯠꯆꯔꯛꯏꯁꯦꯀꯣ ꯍꯧꯖꯤꯛ KTM Duke ꯑꯗꯨ ꯑꯗꯥ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯑꯅꯧ ꯑꯅꯧꯕꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯉꯥꯎꯖꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯅꯥꯎ ꯆꯍꯤ ꯅꯧꯖꯔꯒꯁꯨ 2 strokeꯇ ꯉꯥꯎꯕ ꯑꯉꯥꯡꯅꯦꯕ ꯏꯅꯥꯎꯅꯤꯀꯣ. ꯑꯁ 2 strokeꯀꯤ ꯃꯒꯨꯟꯁꯤ ꯈꯦꯠꯅꯩꯗ ꯍꯥꯏꯗꯤ 4 strokeꯀꯤꯅ ꯑꯃꯨꯛꯀ ꯄꯥꯋꯔ ꯗꯦꯂꯤꯚꯔꯤ ꯁ꯭ꯃꯨꯠ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯗꯤ KTM ꯊꯧꯔꯁꯨ NS ꯊꯧꯔꯁꯨ ꯃꯣꯏꯗꯤ ꯍꯥꯏꯗꯤ ꯄꯥꯋꯔꯁꯦ ꯈꯪꯂꯥꯛ ꯂꯥꯎꯋꯦꯕ ꯍꯣꯏ ꯂꯩꯈꯠꯂꯤꯒꯩ ꯆꯦꯟꯅꯤꯀꯣ 2 strokeꯀꯤ ꯀꯥꯔꯟꯁꯤꯅ ꯍꯣꯏ ꯆꯦꯝꯕꯔ ꯀꯩꯀꯩ ꯄꯥꯜꯂꯛꯑ ꯁꯦꯝꯃꯛꯑꯗꯤꯅꯦ ꯑꯍꯥꯟꯕꯩꯁꯦ ꯐꯤꯡꯉꯣꯏꯕ ꯇꯞꯄꯛꯀꯅꯦꯕꯀꯣ ꯍꯣꯏ ꯇ꯭ꯌꯨꯅꯔ ꯃꯈꯥ ꯄꯨꯔꯦ ꯍꯥꯏꯗꯤ 2 stroke ꯗꯔꯠ ꯕꯥꯏꯛ ꯂꯩꯗꯅ ꯗꯔꯠ ꯕꯥꯏꯛꯇꯤ ꯇꯣꯛ ꯌꯥꯝ ꯋꯥꯡꯉꯦꯕ ꯍꯦꯛ ꯍꯧꯕ ꯀꯥꯞꯈꯤꯗꯣꯏꯅꯦꯕ ꯃꯣꯏ RPMꯁꯦ ꯍꯥꯏꯗꯤ ꯏꯅꯤꯁꯤꯌꯦꯜ RPM ꯊꯣꯝꯃꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯣꯞ RPM ꯂꯥꯛꯄ ꯑꯗꯨꯅ ꯄꯥꯋꯔ ꯗꯤꯂꯤꯚꯔꯤꯁꯦ ꯚꯥꯏꯂꯦꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ RPMꯁꯦ 4 strokeꯀꯤꯅ ꯁꯦꯜꯂꯔ ꯁꯤꯟꯕ ꯒꯤꯌꯥꯔ ꯀꯩꯅꯣ ꯁꯤꯟꯕ ꯈꯪꯕ ꯑꯩꯈꯣꯏ ꯌꯥꯎꯗꯝ ꯈꯪꯗ꯭ꯔꯦ ꯀ꯭ꯂꯁ ꯍꯥꯏꯅ RPM ꯍꯥꯏꯒꯠꯂꯛꯄꯗꯣ ꯍꯥꯏꯗꯤ ꯉꯪ ꯍꯥꯏꯒꯠꯂꯤꯅ ꯃꯣꯏꯒꯤꯅ ꯑꯗꯥꯏ ꯍꯥꯏꯒꯠꯂꯛꯇꯦꯕ ꯑꯍꯥꯟꯕꯗ ꯍꯥꯏꯒꯠꯂꯝꯃꯦꯅ ꯃꯥꯒꯤ ꯇꯧꯋꯦ ꯑꯗꯨꯗꯒꯤ ꯆꯦꯝꯕꯔ ꯄꯥꯜꯂ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯗꯤ 5000ꯗ ꯆꯥꯏꯕ ꯁꯤꯁꯦꯀꯣ ꯑꯩꯅ ꯎꯠꯄꯗꯤ ꯉꯝꯗ꯭ꯔꯁꯨ RPM ꯌꯥꯎꯋꯦ 5000ꯗꯒꯤꯅ 10 ꯑꯗꯨꯋꯥꯏꯗꯅꯦꯕ ꯂꯣꯛ ꯆꯥꯗꯣꯏꯁꯦ ꯑꯗꯨꯋꯥꯏ ꯃꯇꯦꯛꯁꯦ ꯄꯥꯋꯔ ꯗꯤꯂꯤꯚꯔꯤꯁꯦ ꯑꯩ ꯆꯦꯝꯕꯔ ꯄꯥꯜꯂꯛꯄꯩꯅꯦ ꯍꯧꯖꯤꯛꯀꯣ ꯕꯛ ꯀꯥꯞꯄꯦꯕ ꯍꯥꯏꯗꯤ ꯇꯔꯕꯣ ꯀꯤꯛꯀꯤ ꯇꯥꯏꯞ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯍꯟꯈꯩꯅꯕꯨꯗꯤ ꯍꯣꯏ ꯌꯥꯃꯥ ꯑꯩꯈꯣꯏꯅ ꯊꯧꯔꯛꯄꯅꯦ ꯈꯣꯠꯄꯅꯦ ꯅꯣꯏꯅ ꯀꯩ ꯈꯪꯗꯣꯏꯅꯣ ꯍꯥꯏꯔꯛꯄ ꯌꯥꯏꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯊꯧꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯗꯤ ꯇ꯭ꯌꯨꯟ ꯇꯧꯗꯕ RX ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁ꯭ꯇꯣꯛꯅꯦꯕ ꯑꯗꯨꯒ ꯀꯥꯔꯟ ꯇꯥꯕ ꯑꯃꯗꯤ ꯂꯩ ꯌꯥꯃꯥꯗꯤ ꯅꯠꯇ꯭ꯔꯦ ꯁꯨꯖꯨꯀꯤ ꯁꯣꯒꯟꯅ ꯈꯪꯅꯔꯝꯅꯤꯀꯣ ꯁꯨꯖꯨꯀꯤ ꯁꯣꯒꯟꯁꯤꯗ ꯌꯥꯎꯔꯤꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯌꯥꯎꯋꯦ ꯏꯟꯕꯤꯜ ꯆꯦꯝꯕꯔ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯤ ꯈꯔ ꯄꯥꯋꯔꯗꯤ ꯀꯟꯕꯅꯦꯀꯣ ꯍꯥꯏꯗꯤ RX100 ꯀꯤꯂꯔꯒ ꯍꯥꯏꯅꯕꯅꯦ ꯃꯣꯏꯁꯦ ꯑꯗꯣ ꯃꯣꯏꯁꯦ 14 bhpꯅꯦ ꯁ꯭ꯇꯣꯛꯇ 100ccꯗ ꯀꯩꯅꯣꯒ ꯃꯥꯟꯗꯣꯏꯅꯦ 5 speedꯀ ꯃꯥꯟꯗꯣꯏꯅꯦ ꯑꯗꯣ 5 speed ꯑꯃꯨꯛ ꯖꯥꯊꯤꯁꯤꯅ ꯒꯤꯌꯥꯔ ꯑꯃ ꯍꯦꯟꯈꯤꯕꯒꯤ ꯀꯥꯔꯟ ꯇꯥꯕ ꯑꯗꯨꯗ ꯀꯥꯔꯟꯅꯤꯅ ꯃꯣꯏꯁꯦ ꯑꯗꯣ ꯒꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯔꯥꯎꯟ ꯑꯝꯇꯪ ꯍꯥꯏꯐꯦꯠ ꯊꯧꯔꯒ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯦꯛꯖꯣꯁꯀꯤ ꯍꯥꯏꯐꯦꯠ ꯅꯣꯠ ꯍꯥꯏꯐꯦꯠ ꯑꯩ ꯇꯥꯍꯟꯖꯔꯛꯀꯦ. Two stroke sound Two stroke engine se haijabay wane matamdura si makhonje dembiyo
ꯍꯧꯖꯤꯛꯁꯦ ꯁꯤꯒꯤꯁꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯝꯇ ꯎꯕ ꯐꯪꯉꯔꯣꯏ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯀ꯭ꯂꯥꯁꯤꯛ ꯕꯥꯏꯛꯁ ꯄꯥꯝꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯏꯅꯥꯎ ꯖꯣꯟꯁꯟꯒꯁꯨ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯕ ꯌꯥꯅꯤ 2 ꯁ꯭ꯇꯔꯣꯛꯀꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯀꯩꯀꯩ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯍꯥꯞꯆꯔꯛꯀꯦꯀꯣ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯗꯤ ꯑꯗꯨꯅ ꯂꯥꯏꯛ ꯑꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯝꯃꯣ